Manipur gi MLA humfuna thamoi sengna hotnarabadi santi hanjinba ngamgani haina Tombana phongdorakli. Ngasi iramdam Manipur asida lairiba miyamna isu kaya mayoknari. Nongma kangdana mihat mipun miot minai nupi angang hatpagi thaudok kaya toina mayoknari. Central Forces kayana saugri yungbagum thongan kudingi lairiba adu kuki militant singna afaba makhalgi bom nongmai sizinaraga makhoigi mitmangda nupi angang kaya kaptuna hatlabasu khangsinadana usinnadana lairiba asigi wahanthok karino haiba asi pumnamakna khangnarabani. India lengakna proxy war ama Manipurda chathari haiba asi asengbani. IDP sing asi fawba masagi mahausagi mayam singda hanjin hanba ngamdri. Relief camp singda awaba kongai khangduna lairi masi pumnamak state lengak asida yauriba miyamgi mihut sing asina thamoi sengna amata oina khutsamnaduna Manipurda mihat mipun chathariba kuki khutlai paiba sing asi numit humnigi manungda laksilu natrabadi MLA minister gi fam thadokani hairuba matamda center na tumina leiba ngamloi soidana mathau tawrakani aikhoigi MLA minister sing asi lingjel manade motinade haiba center na khangi haina social worker L Tombana phongdorakli. Manipur thugaiba pamba machet tahanba pamba MLA yamna yauri haiba asi center na khangi MLA sing asina lingjel manadriba fawba Manipur gi irang loishinba ngamkhiroi haina Foundation for Rural Urban Development ki president su oiriba L Tombana phongdorakpani. MLA sing lingjel mana biyu praja singbo achumba maikaida lamjing biyu Manipur machet tana thugairamgi haibagi wakhal thadok biyu haina su appeal tawrakli. Manipuri maitai sing asidi maraibaki damak thauna fana thawai kathokpada halengba laikhidraba ipaipu sing adugi macha masu ngaktani nongmagi su nomlaga hingjariba nongmagi insang napi manama sing yonduna chara tanjariba ima singna imungi macha masu thakpana ayamba oiribani khunai asi aikhoigi lengakloi singna lairaba sing asigi fibam fagat hannaba karama thawrang paikhatpa yabagi haiba du yengsinmiba pamjai aduga general strike ban tawbana nongmagi chara taliba miyamda piriba chaitheng kaya asigi yenglaga makhoigi mateng pangba yaba policy program khara lokhatpiu hainasu Tombana lamdamasigi NGO Maira Paibi Loop sing amadi voluntary organization singi pukning su chingsin lakli. MLA tolo law organization mera bai me pula pula ka pedu sige na ra mayam na presidency pi ho me ko sige lambi ko kali sabaya ko amon so su ngam amon sa na phono ro pa sa amon ko tai ko be chen ngai ni si jang le ro MLA sing ta sing mo ma thar ka ba ko ni da tanam thu ya koi mayam na phono su mai kha ko ro moi matung da ko le ra ka moi da ising ne ko nga ne moi matung da le ra ko mayam sa sabada moi matung da jeng jeng mo se moi MLA ni tu jang ni to lo mi ta ni ko matung da to ko sa ma da pom mo da ko do sing ta ni da koi sei mi ta ni mo ko ke no si da ko tra ba koi ham tha do cha ge na da to o se so moi ta ne na mo da han es man ki sando de mi kem originally पालो kem जाना पाए ना मार चुकाए ना मको काए ना MLA से तो कोई पाए नहीं बोले है ना उन ये पैसा तो सीधे हो गया है सामान अब नहीं है हिंदी ना बा पाए का सरकार ने कोई सुध लेगा सब पिन लगा माय बा Manipur में वही ना बा ऑनलाइन सेम थी मतें मंगल कोई Manipur से बोल माय में ना बा वक्त में खान लसी है कि जैसे बोल ये तो बच्चे ने आई हम खान का जो कुछ नहीं कोई मैसेज दिखा तामिल लगा दी सोच ना कोई लांदा तो करम बोले लगे किसी भी जगह में लांदा तो पैसा मांगवा भी सी मतलब करम सोल्यूशन पड़ गया लांदो तो बा इमु मबदा मी खरा ले मतलब मी दा तो बकरा खरा पड़ दे इमु आने नदी खाना लगी अच्छा तो ताला रे इमु को लाए ताला नहीं लेवा ऐसे बिसु सीधे रो कोई मैसेज तंग दिखे तो कहीं ना कुल लोग रहा है कि मन बुदले पजा वो मैंने कुछ छोड़ पिलगा मन बुदले पजा पुनः कुछ लगा तंग दी तंग ताव मन पूरा खुनाया वो है से हमको जोड़ना रो Manipur की बाजार में पाइप में